Jiribamda mihat mipun khaktana tana railway station da paiduna leiriba chemical Haar Mahi Chentharakpada Chaona Khudongchadaba Maiyoknare. Jiribam ing chikna leijaramba district oijaramba adu tamthiraba terrorist attack nohona na hauраktuna mi hatpa amadi yum chama henna mai thadokibadagi miyam sathin awaba tare. Ne tadraba fibam asi numit kungo humdoi nirom suraba irang asi lengakna karigumba control tawbagi fibam amata udabana irang asi makha tana adumak sathaduna leiri haina India Trade Union Congress Manipur State Committee na thadorakpa cherol amana phongdorakli. Cherol asina hai kumsi chehigi kharib crop ki laurok ki damak Jiribam railway station da paiduna thamliba har bag lising kaya asi ningthi na kuptaba maramna har sing asi mahi chenthare. Mahi sing asi dibongi laukonda chenthari aduk kuina nong marakta thamliba si karigino loinana matam kuina chotuna leibana mahi sing adu matam kuina laubukta chenthare. Maramasina dibongi laubuki bigha marfurom chawba laufam adu haujikti sin thungna mahina thanna laikre. Loinana mafam aduda leiba laufam sing har mahina henmanbana manama sing amadi laupumna makmang takre. Lau sing adu mang takhan batana tana hargi mahi manai mayam adu miyamna chumna sizinaba nattabanina pumnamak miyoibada health hazard thoklagani chingnare. Akanba manam kaya nambana su miyamna akiba faunare. Kanglup amana lan tarakpagi awaba mayoknari ngaida Jiribamgi miyam chemical war amasu chatharabra chingnare hairi. AITUC da Jiribamgi thawpuriba thodam bijoina pausing asi pirakhibani. Loinana Jiribamgi all Jiribam lobi marupki thawburen mongjam Gandhigi maikaidagi su wafam sing asi appeal torkli. Jiribamgi miyamgi mahut sillaga AITUC gi maikaidagi haijaningbadi khudakta lan singnariba makhoi singbu control tawgadabani Manipurgi wathok asi matam chupagi oina ingtapna waroishin puraknaba political solution tawgadabani Jiribamda nongkhang chaiduna leiriba railways ki har sing asi khudakta nongso tanaba kupsingadabani amasung athuwa matamda Imphalda pusingadabani hairi.